Myanmar ge security force singna Ayarwadi tutorial khongban da leiba khunja singa muknabada security ki maikai de nongmai kapada khunja kunsire hairi kit thit media amadi the Delta News Agency ge report amagi matung ina misam kun nongmai na kaptuna hatkibaga loinena mioi khara amasu asok apan nangkhrai thodok asi yangon dagi khanung supta kilometer samagi yankhai rom chatlaga leiba hilasweda nakal ani ki marakta khut thoknarakpadagi misimina ki thodok asi thokhibani Myanmar da military na February amada lengak hek paisel lakhibadagi hauzik phawbada punna mioi chanipan nifumanga security force singna hatkrai COVID ki anisuba webna achoba saitheng ama piduna awaba kaya mayok nariba talak asta uripok petrol automobile association gi member singda deputy CM Joy Kumarna angamba sel gi mateng oina lopale sing ani mateng pangkhrai ngasi association asina thadorokpa video amada association gi patron member su oiriba deputy CM Joy Kumarna hairiba senfam sing adu member singda khushina khi Kundrakpam SCG MLTS Lokesor gi meeting makhada Kundrakpam Kendra Development Committee na Kendra asigi tongan mafam singda leiriba containment zone singda tengbang gi potlam sing makhata na pikhrei tengbang potlam sing adu Pukhau Terapur Khabam Khewa Furju Chanung Kaibi Khulen Kaibi Haikak Mapal Waiton Pangai Yangdong amadi Tangkham makha laikai da leiba tongan ba local COVID-19 task force singi khuthang da pikhibani Ziribam district ki oina mafam ahumda ngasisu mass random COVID testing pangthokhrei mafam sing adudi Kamaranga Muslim Khun Kadamtala amadi Boro Bekra da mass COVID test pangthokhrei nongma gi COVID positive oiba masing hengalakliba asi yenglaga district administration gi meeting makhada Ziribam health department na laukhalakpa mass COVID testing ni pangthokhiba thoram asigi matangda Dibong GP ki pradhan RK Nobin Sanana hai Dibong GP ki manung channa leiba Kadamtala khulda mass COVID testing asi Kadamtala gi community hall da mai pakna chathaki COVID-19 second wave na maram oiduna curfew matam sangna laikhibana sufam nompham phanglaktabadagi khamthengna wanaraba matam asida mateng khajiktang oirabasu haiduna Okram Youth Club ki members amadi club asibu nungsibaba laikai adugi miyoi singna selgi mateng khara pangkhre nomada sangraba yadraba potlam sing adu club ki volunteer singna Thobal Okram laikai gi imung samaga marphu manga da yumda thongal da containment zone da leiba imung sing yauna government ki SOP ngakna ngasi yenthokre hairiba mateng pangbagi thabak asi mamang chahigi lockdown laikhiba matamda su club na laikai gi imung pumbada yenthokhi 21 Sector Assam Rifles amsung Inspector General of Assam Rifles Itski makhada ngasi Assam Rifles None Battalion na COVID-19 gi second wave kanana awareness campaign ama khongsang khulda pangthokhrei awareness campaign asi temporary operating base DOB khongsang na sinduna khunjasingbu COVID-19 gi second wave ki matangda bhap tahan ki amasung haksang phana leinanaba face mask ani shuna hapa khutsa sengna hamdokpa sanitizer toina sizinaba amasung mi amaga gi marakta phuttaruk lapna leiba haiba wafamsu yauri Thobal district ki manung sanna Texam Bazar da slow loris ama thoglakpadagi mafam adugi langpok lakpam herojit Sumanta Singtham Nanda amadi Texam inauna asoi angam yaudana faduna kalaba matung forest department da khushina kre hairi slow loris ama leire haiduna Thobal gi wildlife warden W Ramchandra da pau piduna pharaba matung slow loris adu ngase ayuk forest bid office heroki staff sing da sinakhibani hairi Satliba tha asigi amadagi thongjuk part 2 gi ward number 8 gi yumthong khudingda Basikhong Jila Parishad CS Jasobante alias Romeo thongjuk part 2 gi pradhan and kanon amadi ward number 8 gi member singna khushamna duna ward sing asta chana thakna ba potlam sing yenthokkhibagi thoram ngasi loisinkhrai India ki midfielder Anirudh Thapa COVID positive oire mahak hauzik Doha gi hotel amada quarantine tawduna leiri quarter gi makhutta soino amada maithigadaba noma watlingai da mahak positive oire khibani mahak hayang Bangladesh da sanagadaba match yawba ngamlaroi hairi hiramas ki matang da All India Football Federation AIFF ki General Secretary Kasal Dasana Anirudh Thapa positive oire haiki mahak team member singdagi tongana khaidoktuna leihalle masagi sahi kulumdoi suraba Chennaiin FC Shanaroi asi nimit kharanigi matungda amuk hana virus asi leiribra haiduna test tok thokani mahak India gi match kun hena sanakrai